Nupi amasu leikhidre leikhidaba masing kunithoi sure. Mapandagi halakpa ama mapanda chatluba humpu amasung CAPF personnel kunithoi nauna positive oire. India gi positive case masing lak kunthra hele. EVM check tauba Manipur da lakpa engineer ama positive oire. AC manga khak mara chemical pangthok laba yai. Nuksittagi oxygen sungjaba machine chani yangkai ngasi yenthokadauri. Ventilator marifu yenthoknaba thaurang loire. AR na lupa crore amaronggi drug phare. Lengak ki mayok to wangang bayaroi haiba yatang handou mahiroi sing. Minister TS Bisorjit Chemical mai pakpagi rally da Yunako school mai thaduna mangan khiba tawdok CBI da makha tana thigadhan biu school authority. Manipur gi usingsa miram da thadok bahokre. Education policy gi matang da khanakre. Hawker Association gi foundation di tang kun manga da SOP ngak na pangthok lagani. Angang unabagi damak nupi ama wagi sagai da kadakre. Chana na balai ruba cake ko pai karamle. CET da yumpham moiraga state amasung UT sing da tabak loba yaragani. Jitendra. Thank you.